ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯍꯦꯛ ꯇꯦꯂꯤꯐꯣꯟ ꯁꯤ ꯐꯪꯕ ꯀꯥꯟꯗ ꯑꯩꯒꯤ ꯋꯥꯔꯀꯔꯁꯤꯡꯁꯤ ꯀꯞꯄ ꯌꯥꯎꯏ ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯗꯣ ꯑꯩꯁꯨ ꯈꯥꯡꯐꯝ ꯈꯪꯈꯤꯗꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯒ ꯑꯩ ꯈꯨꯗꯛꯇ SP ꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ SPꯅꯆꯤꯡꯕꯗ ꯄꯥꯎ ꯄꯤꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯤ ꯈꯨꯗꯛꯇ ꯔꯁ ꯇꯧꯁꯜꯍꯜꯂꯒ ꯀꯟꯇ꯭ꯔꯣꯜꯕꯨꯗꯤ ꯇꯧꯈꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯠꯅꯅꯕꯒꯤ ꯃꯑꯣꯡꯗ ꯑꯦꯇꯦꯝ ꯇꯧꯔꯒ ꯂꯥꯛꯑꯕ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯆꯩ ꯒꯥꯔꯤ ꯅꯨꯡꯂꯤꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗꯐꯥꯎ ꯆꯪꯉꯒ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯤ ꯍꯥꯠꯅꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯃꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯎꯜꯇꯥ ꯀꯦꯁ ꯇꯧꯔꯒ ꯑꯩꯒꯤ ꯃꯤ 3 ꯑꯃꯨꯛ ꯐꯥꯔꯒ ꯊꯝꯕ ꯃꯁꯤ ꯁꯔꯀꯥꯔꯁꯤꯒꯤ ꯂꯨꯖꯗꯕ ꯍꯥꯏꯕ ꯇꯥꯏ ꯂꯨꯖꯗꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯣꯏꯅ ꯍꯥꯠꯀꯦꯅꯁꯨ ꯂꯥꯛꯄ ꯑꯗꯩ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯗꯦꯛꯄ ꯌꯥꯕꯁꯨ ꯃꯌꯥꯝ ꯊꯨꯗꯦꯛꯑꯕ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯋꯥꯔꯀꯔ ꯑꯃꯨꯛ ꯐꯥꯔꯒ ꯑꯍꯤꯡ ꯑꯃ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯅꯝꯕ ꯃꯁꯤ ꯂꯧꯇꯨꯅꯕ ꯃꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯚꯣꯠ ꯀꯥꯔꯦꯅ ꯈꯜꯂꯀꯥꯟꯗ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝꯗꯣ ꯃꯁꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯚꯣꯠ ꯂꯦꯞꯄ ꯁꯤꯒꯤ ꯇꯧꯕ ꯁꯨꯡꯀꯥ ꯀꯥꯔꯣꯏ ꯀꯥꯅꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯣꯏ ꯃꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯌꯥꯕ ꯂꯧꯅꯁꯤ ꯄ꯭ꯔꯖꯥꯒꯤ ꯃꯦꯟꯗꯦꯠꯇ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯟꯅꯔꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯖꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯁꯤꯗ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯂꯝꯖꯦꯟ ꯆꯤꯡ ꯍꯥꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ 2ꯗ ꯂꯩꯕ ꯋꯥꯔꯗ 2ꯗ ꯂꯩꯕ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯩꯕꯨ ꯄꯥꯝꯖꯕ ꯀꯣꯡꯒ꯭ꯔꯦꯁꯕꯨ ꯅꯨꯡꯁꯤꯖꯕ ꯏꯃꯨꯡ 5-10 ꯐ꯭ꯂꯦꯛ ꯌꯨꯡꯕ ꯍꯧꯈꯤ ꯃꯗꯨꯁꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯁꯤꯗ ꯂꯣꯏꯅ ꯐꯨꯛꯇꯠꯇꯅ ꯑꯍꯤꯡꯗ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯥꯡ 15ꯒꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯦꯝꯍꯧꯔꯤꯕ ꯐ꯭ꯂꯦꯛ ꯈꯔꯗꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯐꯨꯛꯇꯠꯂꯒ ꯍꯨꯟꯗꯣꯛꯑꯦ ꯌꯥꯟꯊꯠꯂꯦ ꯑꯗꯨꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯀꯥꯞꯁꯤꯟꯗꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯤꯡꯕ ꯄꯣꯛꯍꯟꯗꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯃꯗꯨꯁꯨ ꯑꯩ ꯈꯥꯡꯉꯒ ꯂꯥꯛꯏ ꯑꯩꯒꯤ ꯋꯥꯔꯀꯔꯁꯤꯡꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯂꯤꯃꯤꯠ ꯍꯦꯟꯗꯣꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯁꯜꯂꯛꯑꯦ ꯃꯗꯨꯗꯁꯨ ꯑꯩꯅ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤ ꯌꯥꯔꯤꯈꯩꯗꯤ ꯏꯔꯥꯡ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯟꯅ ꯊꯦꯝꯖꯩ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏ ꯊꯧꯗꯣꯛꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯆꯥꯎꯔꯥꯛꯅ 10:30 ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯧꯕꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯅꯨꯡ ꯍꯦꯛ ꯊꯥꯕ ꯍꯧꯔꯛꯄꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯒꯤꯔ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯑꯀꯥꯟꯗ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟ ꯑꯩꯈꯣꯏ ꯅꯨꯡꯅ ꯂꯥꯟꯗꯥꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯡ ꯑꯃ ꯒꯦꯞ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯌꯧꯔꯛꯈꯤ ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯇꯝ ꯆꯥꯅꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯟꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯒꯦꯞ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 3ꯈꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯝꯕ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯀꯥꯏ ꯈꯨꯝꯅꯖꯔꯕ ꯀꯀꯥ ꯆꯥꯎꯕ ꯑꯗꯨꯒ ꯋꯥꯔꯗ ꯅꯝꯕꯔ 6ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯕꯤꯔꯝꯕ ꯑꯩꯒꯤ ꯀꯀꯥ ꯔꯤꯁꯤꯀꯦꯁ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯕꯤꯔꯝꯕ ꯄꯥꯕꯨꯡ ꯕꯥꯕꯨ ꯃꯈꯣꯏ 3 ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯄꯨꯈꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯄꯤꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯖꯜꯂꯛꯑ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯥꯏꯒꯤ ꯔꯥꯏꯕꯦꯜ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕ ꯊꯨꯒꯥꯏꯔꯝꯃꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯄꯤꯕ ꯆꯠꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏ 3ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯑꯣꯏꯅ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯎꯜꯇꯥ ꯆꯥꯔꯖ ꯇꯧꯕꯤꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁꯇ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯃꯍꯤꯂꯥꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ INCꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯆꯥꯔꯖ ꯄꯥꯟꯂꯤꯕꯅꯣ ꯃꯈꯣꯏꯗ ꯎꯜꯇꯥ ꯆꯥꯔꯖ ꯇꯧꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯈꯣꯏ ꯆꯠꯈ꯭ꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯃꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯔꯥꯏꯕꯦꯜ ꯄꯥꯔꯇꯤꯅ ꯑꯦꯇꯦꯛ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯜꯇꯥ ꯆꯥꯔꯖ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅꯦꯅ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯐꯣꯡꯗꯣꯛꯆꯔꯤ